ꯆꯤꯡꯉꯛꯐꯝ ꯌꯧꯔꯦ ꯑꯗꯣ ꯆꯤꯡꯉꯛꯐꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯃ ꯊꯦꯡꯅꯩ ꯆꯤꯡꯉꯛꯐꯝꯒꯤ ꯍꯦꯛ ꯆꯤꯡꯉꯛꯐꯝ ꯑꯣꯔ ꯆꯤꯡꯀꯛꯄꯤ ꯑꯣꯔ ꯃꯅꯤꯡ ꯆꯤꯡꯒꯤ ꯃꯌꯥꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯊꯦꯡꯅꯕꯅꯤ ꯇꯥꯃꯣꯁꯤ ꯈꯤꯇꯪ ꯃꯥꯒꯤ ꯃꯣꯠ ꯑꯝꯇ ꯐꯣꯡꯗꯣꯛꯆꯒꯦꯅ ꯃꯁꯤ ꯑꯩ ꯀꯩꯅꯣꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯀꯛꯄꯤꯁꯤꯗ ꯉꯍꯥꯟꯃꯨꯛꯁꯨ ꯑꯍꯥꯟꯕ ꯑꯃꯨꯛ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯅꯤꯡꯈꯥꯏꯈꯤꯕꯁꯤ ꯃꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯄꯣꯀ꯭ꯔꯦꯟ ꯇꯧꯗꯨꯅ ꯀꯣꯊꯣꯛꯄꯤꯔꯝꯃꯦ ꯀꯣꯊꯣꯛꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯄꯥꯟꯗꯁꯨ ꯈꯔ ꯊꯝꯕꯤꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯐꯨꯟꯗꯅ ꯏꯁꯤꯡꯁꯤ ꯃꯈꯥꯗ ꯇꯨꯔꯦꯟꯁꯤꯗ ꯄꯨꯔꯞꯃꯛ ꯊꯤꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯏꯁꯤꯡꯁꯤ ꯃꯧꯈꯠꯂꯒ ꯐꯤꯠ 5ꯒꯤ ꯆꯥꯡ ꯋꯥꯡꯅ ꯈꯦꯠꯅꯔꯒ ꯏꯁꯤꯡꯁꯤ ꯕꯦꯂꯦꯟꯁꯇ ꯆꯦꯜꯂꯦ ꯃꯁꯤ ꯏꯁꯤꯡꯁꯤ ꯍꯧꯖꯤꯛ ꯀꯤꯟꯊꯔꯤꯕꯁꯤ ꯃꯁꯤꯒꯤ ꯏꯁꯤꯡꯁꯤ ꯊꯥꯡ ꯉꯥꯏꯔꯤꯁꯤ ꯃꯁꯤꯗꯪ ꯂꯧꯊꯣꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯂꯧꯔꯣꯛ ꯁꯤꯡꯂꯣꯛꯄ ꯑꯗꯒꯤ ꯃꯩꯗ ꯑꯩꯈꯣꯏ ꯐꯥꯔꯝ ꯇꯧꯅꯔꯤꯁꯤꯡꯁꯦ ꯏꯁꯤꯡꯁꯤ ꯊꯨꯅ ꯃꯌꯦꯡ ꯇꯥꯔꯒꯗꯤ ꯃꯁꯤ ꯐꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯦꯁ ꯇꯥꯃꯣꯅ ꯍꯥꯏꯖꯩꯁꯦ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯔ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ MLA ꯀꯣ ꯃꯔꯨ ꯑꯣꯏꯅ MLA ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯤꯕꯨ ꯀꯣꯜꯂꯤꯕ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯣꯜꯂꯤꯕ ꯑꯣꯔ ꯋꯥꯎꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤꯡꯁꯤꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯕꯒꯤ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯥ ꯇꯥꯃꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯑꯩ ꯃꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯒ ꯑꯩ ꯀꯥꯞꯆꯔꯛꯀꯦꯕꯀꯣ ꯃꯄꯥꯗꯨ ꯀꯥꯞꯆꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯂꯩ ꯍꯥꯏꯕꯁꯤ प्रजा मैम वारग लई है खितंग उत्सगेना मेदाई थोंदा हापचगे तौजबनी को मैम आई मथंग मखा ताब आई हापचरके खितंगदको मैम आई मते खितंगदा मनुंगसु चंगसलकेबको मनुंग चंगसलके अदुगा हजिक लैरिबा कंडीशन कमाई तौगेना हाना किंधरम जगह अमुक मनुंग थंगबा सरुकता अमुक किंधरेबको अदु इसिंग चेली हाइदना तुमी लैथोकपा यादे इसिंग चेनबसु चेलगसु हानगी टाइपता होगी फिट मरी अहुम मरी की चांग खुजलेबको मपासी खुजलगा लेबनिना सोमन इसिंग हुजिक लौ लोप मतम ओइरे मयामसी अंगको फमना अंगको फंगना लान थोइ मनुंगसिदा वानरेबको ngасai lu koingida len taba habi chap chan thoe aduna khoi MLA Wangjing Tentha amasung Kakching Kendra MLA na hadi pungning changna amtang miyeng do yingbiu haibagi yengambadi yai ko adubu mayamna athubada hairiba condition khoigi singak farm hairiba farm si asigi khoigi drain kanosi dang khara thuna kothok phibagi kothok pinanaba को रिक्वेस्ट ने को आई मनुंग ना अमुक संगसन लगा एक कापसा रखे इबुरी सिटी ने कई तक उमरी तो इसी पोम जुम नायम तो आई पोम उरी बाय आई पोम आई फुट अनि केने आ थोंगाई दे यिंगो ओ सोनो वन खालेबा फुट अनि केने असिदे उरी से उदबगा माने हौजिने नो सोमे जलो दो मबुदिने सुमना हनबिगो अथुबदा तौनिंग जे असिने ते सिदी लाय सिदी अखो म्याम जंगा लुपगा खोट खरबने तो मखागिरा थोड़ी तिंगगा मखागिरा दि सुम लोकी मोन को सुम पैला ओय थंग सरुसिदा क्रेक चलगा किंदरक नबा मकनी हजिक सिंग किंदरिबा मपादुदा किंदरिबा मपादुदा खोय संगेल अमता येंगिबको करी फिल्मदा अदो मोयदि खोय याम पाखतना को मसक्ता किंदरकपा किंधरक नबा और किंधर कदबुगी फिल्म द लेना हायबको अदो कमाइन लेगे दम तो येंगे को कापके जी हाइबा अहनजिना कोई लो उबा साई अहनजिना हाय मान हाइबा हक्की सुवाइन तेको अचुमबनेबको सी सिंगजी मथक्सिदा लेरेबको सिदा किंदर अंगागी कंडीशन याम फोमगा फोम ला किंदर ना कंडीशन याम लेरे सेमो किंदर अगदी अदुम इसिंगी चेले हाइबन बरा फुल लेबगा चप मानदेबा खुदिंग मनुंदा खोगी लेबे टाइपता इसिंगी नो चंगेलगा किदं मते किदंदा संगेला
아이씨. 깜짝이야. 아주 마닥지 스마일래. 거. 시디. ꯑꯉꯛꯄ ꯐꯪꯅ ꯄ꯭ꯔꯖꯥꯁꯤ ꯋꯥꯗꯣꯔꯤꯕ ꯍꯟꯗꯛ ꯆꯍꯤ ꯈꯛꯇꯗ ꯁꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯍꯧꯖꯤꯛꯁꯤ ꯐꯖꯅ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯀꯟꯗꯤꯁꯟꯁꯤ ꯐꯠꯂꯔꯣꯏ ꯍꯥꯏꯇꯥꯔꯦ. ꯑꯩ ꯆꯪꯁꯜꯂꯛꯏꯅꯦꯀꯣ. ꯂꯦꯠꯁ ꯒꯣ. ꯑꯣꯏ ꯑꯣꯏ ꯑꯣꯏ. ꯑꯦ ꯇꯞꯅ ꯌꯦꯡꯉꯒ ꯃꯊꯛꯁꯤꯁꯨ ꯁꯤꯗꯤ ꯅꯣꯡ ꯈꯔ ꯑꯃꯨꯛ ꯀꯟꯅ ꯆꯨꯕꯗ ꯑꯗꯨꯝ ꯀꯤꯟꯊꯔꯛꯄ ꯀꯟꯗꯤꯁꯟꯅꯤ. ꯂꯩꯕꯥꯛꯁꯤ ꯍꯣꯝ ꯍꯣꯝ ꯂꯥꯎꯋꯦꯕ. ꯂꯩꯅꯥꯡ ꯑꯣꯏꯅ. ꯑꯗꯩ ꯑꯥꯗ ꯑꯃ ꯂꯩꯁꯤ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯀꯤꯟꯊꯔ ꯂꯩꯌꯦꯕꯀꯣ. ꯁꯤ ꯂꯩꯁꯤ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯀꯤꯟꯊꯔꯒ ꯁꯨꯃꯥꯏꯅ ꯐꯩꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ. ꯑꯁꯤꯁꯤ ꯑꯦꯅꯤꯍꯥꯎ ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯅꯕ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯅꯅꯕ ꯍꯥꯏꯖꯔꯤꯅꯦꯕꯀꯣ. ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯅꯤ. ꯁꯤ ꯅꯨꯡ ꯁꯤꯃꯗꯤ ꯅꯨꯡ ꯑꯆꯧꯕꯅꯤ ꯅꯠꯇ꯭ꯔꯥ? ꯄꯨꯔꯥ ꯂꯩꯅꯥꯡꯒꯤ ꯇꯥꯏꯞꯇ ꯁꯤ ꯀꯤꯟꯊꯔꯛꯏꯅꯦꯀꯣ. ꯆꯤꯡꯁꯤꯗꯗꯤ ꯅꯣꯡ ꯑꯃꯨꯛ ꯇꯥꯕꯗ ꯁꯤ ꯑꯃꯨꯛ ꯄꯨꯔꯥ ꯂꯩꯅꯥꯡꯅꯦꯕ. ꯁꯤ ꯃꯌꯥꯝ ꯎꯅꯤ. ꯂꯩꯅꯥꯡ ꯑꯣꯏꯅ ꯀꯤꯟꯊꯔꯛꯑꯦꯕꯀꯣ. ꯏꯁꯤꯡꯗꯤ ꯆꯦꯜꯂꯤ ꯕꯠ ꯏꯁꯤꯡꯁꯤꯅ ꯆꯤꯗꯕꯗ ꯉꯝꯗ꯭ꯔꯦꯕ ꯄꯣꯠꯁꯦ. ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯖꯔꯤꯁꯦꯀꯣ. ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣই ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯌꯦꯕꯀꯣ. ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯑꯩ ꯆꯠꯆꯔꯨꯔꯦ. ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯋꯥꯔꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯃꯈꯥꯗ. ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯆꯠꯂꯨꯕꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯂꯤꯖꯔꯛꯀꯦꯕꯀꯣ. ꯃꯌꯥꯝꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯀꯣ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯒꯤ ꯃꯈꯥꯗ ꯐꯟ ꯒꯚꯔꯟꯃꯦꯟꯗꯒꯤ ꯂꯥꯛꯀꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯄꯥ ꯏꯄꯟꯁꯤꯡꯅ ꯊꯥꯖꯤꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯀꯦ. ꯑꯗꯨ ꯃꯐꯝꯗꯨ ꯆꯪꯉꯨꯔꯦꯕꯀꯣ. ꯑꯗꯨ ꯊꯣꯛꯂꯒ ꯑꯩ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯖꯒꯦꯕ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ, ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯃꯇꯥꯡꯗꯀꯣ. ꯗꯤꯄꯥꯔꯠꯃꯦꯟ ꯊꯧꯕꯥꯜꯒꯤ ꯐꯤꯁꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ, ꯑꯦꯒ꯭ꯔꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯌꯧꯖꯔꯨꯔꯦ. ꯑꯗꯨ ꯏꯟꯐꯣꯔꯃꯦꯁꯟ ꯈꯤꯇꯪꯗꯤ ꯑꯗꯨꯒ ꯐꯪꯉꯦ. ꯃꯈꯥ ꯇꯥꯕ ꯑꯗꯨ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯊꯤꯔꯒ ꯍꯥꯏꯖꯔꯛꯀꯦ. ꯃꯊꯪ ꯍꯥꯞꯆꯔꯛꯀꯦ. ꯊꯧꯕꯥꯜꯒꯤ ꯑꯦꯒ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ. ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯁꯤꯟꯕꯤꯌꯨ. ꯃꯦꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯌꯦꯕꯀꯣ. ꯃꯦꯗꯤꯌꯥꯗ ꯈꯤꯇꯪ ꯍꯥꯏꯔꯤꯕ ꯑꯩꯈꯣই ꯄꯨꯛꯅꯤꯡꯗ ꯂꯩꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯁꯤ. ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯐꯣꯡꯗꯣꯛꯁꯤ, ꯈꯪꯍꯟꯁꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯦꯕꯀꯣ. ꯃꯣꯇꯤꯞꯇꯨꯅꯦꯕ ꯑꯩꯅ ꯈꯟꯖꯔꯤꯕꯁꯦꯀꯣ. ꯑꯗꯨꯒ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯌꯥꯗ꯭ꯔꯦꯕ. ꯑꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯈꯣꯜꯂꯥꯎ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯗꯨ ꯐꯣꯡꯗꯣꯛꯁꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯤ ꯃꯌꯥꯝꯗꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯃꯇꯥꯡꯗ, ꯀꯝꯄꯦꯟꯁꯦꯁꯟꯒꯤꯗ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯔ ꯑꯦꯒ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯊꯥꯖꯤꯜꯂꯨꯔꯦ. ꯊꯧꯕꯥꯜ ꯊꯥꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜꯗꯨꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯀꯛꯆꯤꯡꯗ ꯂꯩꯇꯕꯅꯤꯅꯀꯣ. ꯀꯛꯆꯤꯡꯒ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯔꯤꯕ ꯑꯅꯤꯗꯨ ꯂꯩꯇꯕꯅꯤꯅ ꯊꯧꯕꯥꯜꯗ ꯊꯥꯖꯤꯟꯕꯒꯤ ꯋꯥꯔꯤꯅꯤ. ꯑꯗꯨꯒ ꯊꯧꯕꯥꯜ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜꯗꯒꯤ ꯑꯃꯨꯛ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯊꯥꯗꯔꯛꯑꯦꯕꯀꯣ. ꯀꯛꯆꯤꯡꯗ ꯊꯥꯗꯔꯛꯑꯦ, ꯀꯛꯆꯤꯡ ꯗꯤ ꯁꯤ ꯑꯣꯐꯤꯁꯇ. ꯑꯗꯨꯒ ꯃꯣꯏꯗꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯛꯇ ꯁꯨꯕꯅꯤꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯨꯗ ꯃꯣꯏꯗꯤ ꯋꯥꯠꯑꯦꯚꯔ ꯊꯥꯖꯤꯜꯂꯤꯕ ꯃꯈꯩꯗꯨ ꯒꯚꯔꯟꯃꯦꯟꯗ, ꯏꯝꯐꯥꯜꯗ
ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯣꯔ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯗꯨꯗ ꯊꯥꯒꯠꯈꯤꯕ ꯋꯥꯔꯤꯗꯨ ꯈꯛꯇꯅꯦꯕꯀꯣ ꯏꯗꯔ ꯉꯁꯥꯏꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯤꯡꯗꯨ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯃꯣꯏꯗ ꯂꯩꯇꯦ ꯀꯣ ꯋꯥꯈꯜꯗ ꯂꯩꯇꯦ ꯑꯗꯨ ꯃꯣꯏ ꯍꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯝꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯀꯅꯥꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯗꯨ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯂꯧꯁꯤꯡ ꯊꯨꯝꯃꯤꯕ ꯑꯣꯔ ꯐꯤꯁꯔꯤꯒꯤ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯊꯨꯝꯃꯤꯕ ꯃꯈꯩꯗꯨ ꯀꯝꯄꯦꯟꯁꯦꯁꯟꯗꯨ ꯀꯃꯥꯏꯅ ꯐꯪꯗꯧꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯤꯒꯠꯄ ꯑꯃ ꯆꯪꯉꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩꯑꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯗꯤ ꯁꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯈꯟꯅꯩ ꯎꯅꯩ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯁꯇ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ MLAꯁꯤꯡꯗ ꯀꯟꯁꯔꯟ MLAꯁꯤꯡꯅ ꯈꯤꯇꯪ ꯄ꯭ꯔꯦꯁꯔ ꯄꯤꯔꯒꯗꯤ ꯗꯤꯖꯥꯁꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯐꯟꯁꯦ ꯊꯨꯅ ꯂꯥꯛꯄ ꯑꯣꯔ ꯊꯨꯅ ꯑꯩꯈꯣꯏ ꯀꯝꯄꯦꯟꯁꯦꯁꯟꯗꯨ ꯐꯪꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯨꯅ ꯐꯪꯕꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯔꯝꯒꯅꯤ ꯈꯜꯂꯦꯕꯀꯣ ꯍꯧꯖꯤक ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯋꯥꯂꯤ ꯈ꯭ꯔꯤꯁꯃꯥꯁ ꯀꯣ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯐꯦꯁꯇꯤꯚꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯔ ꯑꯩꯒꯤ ꯂꯧꯁꯤꯡ ꯊꯨꯝꯒꯔꯤꯕ ꯃꯈꯩꯗꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯗꯨ ꯐꯪꯅꯤꯡꯉꯝꯒꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯔꯤꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯗꯣꯏꯁꯤ ꯀꯩꯅꯣꯗꯅꯦ ꯑꯩꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯀꯟꯁꯔꯟ MLAꯁꯤꯡꯗ ꯋꯥꯡꯖꯤꯡꯒꯤꯅ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯗ ꯑꯗꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ MLA ꯑꯗꯩ ꯀꯛꯆꯤꯡꯒꯤꯅ ꯀꯛꯆꯤꯡꯒꯤ MLAꯗꯀꯣ ꯑꯗꯣ MLAꯁꯤꯡꯗꯁꯨ ꯃꯣꯏ ꯈꯤꯇꯪ ꯀꯟꯅ ꯀꯣ ꯈꯔ ꯊꯨꯅ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯈꯤꯕꯁꯤ ꯊꯥ ꯅꯤꯌꯔꯂꯤ 2 months ꯃꯌꯥꯒꯨꯝꯕ ꯁꯨꯔꯝꯃꯅꯤ ꯈꯜꯂꯤꯀꯣ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯕꯗꯤ ꯁꯨꯔꯝꯃꯅꯤ ꯈꯜꯂꯤ ꯑꯗꯨ ꯊꯥ ꯑꯃ ꯈꯔ ꯍꯦꯟꯕꯗ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯅꯔꯦ ꯂꯧ ꯂꯣꯛꯄꯁꯤꯡꯁꯦ ꯃꯣꯏꯕꯨꯗꯤ ꯂꯧ ꯂꯣꯛꯄꯒꯤ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯧ ꯂꯣꯛꯇ꯭ꯔꯤꯕꯅꯦꯕꯀꯣ ꯂꯧ ꯂꯣꯛꯇꯕꯁꯤꯒꯤ ꯈꯤꯇꯪ ꯂꯧ ꯏꯁꯤꯡꯅ ꯊꯨꯝꯈꯤꯕꯒꯤꯀꯣ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯗꯨ ꯃꯇꯝ ꯆꯥꯅ ꯐꯪꯅꯤꯡꯉꯅꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯑꯗꯨꯒꯤ ꯈꯣꯜꯂꯥꯎꯗꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯁꯤꯡ ꯀꯛꯆꯤꯡꯒꯤ ꯋꯥꯏꯔꯤ ꯁꯥꯏꯠꯀꯤ ꯀꯃꯤꯇꯤ ꯑꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯀꯟꯁꯔꯟ ꯃꯤꯅꯤꯁꯇꯔ ꯑꯣꯔ ꯀꯟꯁꯔꯟ MLAꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯄ꯭ꯔꯦꯁꯔ ꯇꯧꯁꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯀꯣ ꯑꯗꯨꯅꯤ ꯃꯈꯥ ꯇꯥꯕ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ ꯍꯥꯞꯆꯔꯛꯈꯤꯒꯦ ꯃꯇꯦꯛ ꯈꯤꯇꯪꯗꯀꯣ ꯆꯤꯡꯀꯛꯐꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯂꯣꯝ ꯁꯥꯏꯠꯇꯅ ꯆꯤꯡꯀꯛꯐꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯁꯣꯝꯗꯅ ꯃꯅꯤꯡ ꯆꯤꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯀꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯩꯑꯕꯀꯣ ꯃꯌꯥꯝ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯄ꯭ꯔꯖꯥꯗꯤ ꯐꯖꯅ ꯋꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯒꯔꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯕꯒꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯀꯅꯥꯗ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯅꯤꯡꯕꯒꯤ ꯃꯇꯥꯡꯅꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯃꯈꯥꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯑꯣꯔ ꯂꯥꯏꯛ ꯕꯇꯟ ꯑꯣꯔ ꯑꯦꯅꯤ ꯀꯃꯦꯟ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯈꯥꯗ ꯃꯣꯠ ꯐꯩ ꯐꯠꯇꯦ ꯑꯣꯔ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯅꯕ ꯑꯩ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯄꯅꯤ ꯂꯝꯕꯤ ꯑꯗꯨꯝ ꯁꯥꯡꯉꯤ ꯂꯝꯕꯤ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯀꯟꯗꯤꯁꯟꯁꯦ ꯆꯤꯡꯉꯛꯐꯝꯗ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯕ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯔ ꯑꯅꯧꯕ ꯚ꯭ꯌꯨꯋꯔ ꯅꯧꯅ ꯌꯦꯡꯖꯕ ꯃꯈꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗ ꯑꯣꯔ ꯂꯥꯏꯛ ꯕꯇꯟꯗ ꯑꯣꯔ ꯑꯦꯅꯤ ꯀꯃꯦꯟ ꯅꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯊꯦꯡꯛ ꯌꯨ